ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁ ꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯣꯔ ꯊꯤꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯏꯕꯤ ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯅ ꯉꯁꯤ ꯎꯠꯈꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯗ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯔꯥꯎꯕꯅ ꯊꯀꯠꯄ ꯑꯃ ꯐꯥꯎꯏ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯗ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯀꯌꯥ ꯑꯃ ꯂꯥꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯈꯤꯕ ꯍꯔꯥꯎꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯁꯦ ꯃꯁꯤꯒꯨꯝꯅ ꯑꯃꯠꯇ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯁꯨ ꯐꯥꯎꯗ꯭ꯔꯤ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦ ꯋꯥꯉꯝꯕ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤ, ꯑꯩꯅ ꯂꯥꯎꯊꯣꯛꯈꯤꯕ ꯃꯅꯥꯁꯤꯡ ꯅꯪꯉꯣꯟꯗ ꯄꯤꯕꯗ ꯑꯩ ꯄꯥꯝꯃꯨꯕ ꯂꯩꯇꯦ꯫ ꯅꯪꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯗꯨꯅ ꯅꯪꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯤ꯫ ꯌꯥꯏꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯅ ꯑꯗꯨꯛ ꯅꯛꯁꯤꯟꯅꯅ ꯌꯥꯅꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗꯕꯒꯤꯅꯤ꯫ ꯐꯔꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯒꯗꯕꯅꯤ"꯫ ꯋꯥꯉꯝꯕꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯅꯅꯥꯏꯗꯤ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯖꯗꯦ꯫ ꯅꯅꯥꯏꯅ ꯃꯄꯨ ꯑꯣꯏꯕꯗ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯃꯗꯨꯗꯤ ꯅꯅꯥꯏ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯅꯅꯥꯏꯕꯨ ꯉꯥꯛꯄꯤꯌꯨ"꯫ ꯅꯤꯡꯊꯧꯔꯦꯜꯅ ꯋꯥꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, "ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯅ ꯃꯅꯥ ꯁꯨꯝ ꯂꯥꯎꯊꯣꯛꯂꯒ ꯐꯥꯎꯕꯗ ꯁꯠ ꯂꯥꯎꯅ ꯆꯥꯡꯌꯦꯡꯗ ꯊꯣꯔꯛꯇ꯭ꯔꯤꯕꯗꯤ? ꯑꯗꯨꯒ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯅꯥꯅ ꯀꯔꯤ? ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ, ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ"꯫ "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯄꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯐꯝꯗ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯄꯥꯝꯃꯤ꯫ ꯃꯔꯝꯗꯤ ꯑꯩ ꯀꯣꯟꯅ ꯇꯞꯅ ꯃꯤꯌꯥꯝ ꯍꯨꯞꯅ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯂꯣꯏꯄꯣꯠ ꯀꯥꯔꯤꯕ ꯂꯝ ꯈꯔ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯍꯦꯟꯕ ꯑꯃꯠꯇ ꯑꯩ ꯄꯥꯝꯖꯗ꯭ꯔꯦ"꯫ ꯅꯤꯡꯊꯧꯔꯦꯜꯅ ꯅꯣꯛꯂꯒ, "ꯀꯔꯤ ꯑꯗꯨꯅ ꯄꯦꯜꯂꯦ ꯍꯥꯏꯕ? ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯁꯨ ꯄꯥꯝꯗ꯭ꯔꯕ? ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯀꯌꯥ ꯀꯌꯥ ꯃꯤꯌꯥꯝ ꯈꯪꯅꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯌꯦꯛꯅꯕꯗꯤ ꯌꯥꯝꯅ ꯌꯥꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯊꯕꯛ ꯑꯩꯒꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯂꯩꯔꯣ꯫ ꯑꯗꯨꯒ ꯌꯥꯏꯃ, ꯅꯪꯕꯨꯁꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯐꯝ ꯑꯋꯥꯡꯕ ꯑꯃ ꯍꯥꯞꯄꯒꯦ꯫ ꯅꯪꯅ ꯑꯩꯒꯤ ꯌꯦꯠ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯣꯏꯅ ꯂꯩꯔꯣ꯫ ꯋꯥꯉꯝꯕ, ꯅꯪꯗꯤ ꯈꯔ ꯑꯉꯥꯡ ꯑꯣꯏꯔꯤ꯫ ꯅꯪꯅ ꯌꯥꯏꯃꯗꯒꯤ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯑꯀꯨꯞꯄ ꯀꯥꯡꯂꯣꯟ ꯈꯔ ꯇꯝꯈꯣꯀꯣ"꯫ ꯋꯥꯉꯝꯕ ꯑꯃꯗꯤ ꯌꯥꯏꯃꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯁꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ ꯈꯟꯖꯩ꯫ ꯆꯨꯝꯃꯤ, ꯂꯩꯄꯥꯛ ꯀꯌꯥ ꯀꯌꯥꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯄꯤꯈ꯭ꯔꯕꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣꯅ꯫ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯑꯩꯒ ꯂꯨꯍꯣꯡꯕ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤꯕ, ꯅꯣꯡꯃꯇ ꯀꯧꯅꯕꯁꯨ ꯅꯠꯇꯕ ꯃꯍꯥꯛꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯧꯈꯤꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯕꯣ"꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯁꯨ ꯃꯌꯨꯝꯗ ꯃꯍꯩ ꯋꯥꯈꯜ ꯂꯩꯇꯥꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯂꯩꯍꯥꯎ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯂꯩꯍꯥꯎꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯊꯦꯡꯅꯔꯦ ꯃꯆꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ꯫ ꯌꯥꯏꯃꯅ ꯇꯞꯅ, "ꯂꯩꯍꯥꯎ"꯫ ꯂꯩꯍꯥꯎ ꯍꯔꯥꯎꯅ ꯂꯩꯊꯣꯔꯛꯏ꯫ "ꯑꯦ ꯇꯌꯥꯏꯃ, ꯀꯗꯣꯝ ꯆꯠꯂꯨꯏꯅꯣ? ꯊꯕꯛ ꯂꯣꯏꯔꯕꯣ"꯫ "ꯑꯩꯗꯤ ꯉꯁꯥꯏ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯑꯣꯏꯍꯧꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯀꯟꯕꯤꯕ ꯉꯝꯍꯧꯗ꯭ꯔꯦ"꯫ "ꯑꯦ ꯑꯗꯨꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤꯗꯨꯕꯨ, ꯆꯠꯂꯣꯍꯦ, ꯑꯩꯅ ꯁꯣꯝꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕ"꯫ "ꯀꯔꯤ ꯋꯥꯈꯜ"? "ꯑꯋꯥꯡ ꯂꯩꯕꯥꯛꯁꯦ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛꯅꯦ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯕꯒ ꯏꯃꯥꯒꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤ ꯍꯥꯏ꯫ ꯏꯕꯣꯛꯅ ꯋꯥꯔꯤ ꯂꯤꯔꯝꯕꯗ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄ ꯑꯩꯈꯣꯏꯁꯨ ꯁꯣꯏꯔꯤ꯫ ꯉꯁꯥꯏꯗꯣ ꯌꯦꯛꯅꯕꯁꯤꯡ ꯆꯠꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯍꯦꯛꯇ ꯆꯠꯀꯦ ꯇꯧꯏ"꯫ ꯌꯥꯏꯃꯅ ꯍꯥꯟꯅꯒ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯍꯔꯥꯎꯅ, "ꯑꯗꯣ ꯇꯌꯥꯏꯃ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗꯒ ꯇꯌꯥꯏꯃꯅ ꯍꯥꯟꯅ ꯀꯧꯔꯛꯏꯁꯦ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯟꯈꯩꯗꯤ ꯑꯩꯅ ꯍꯥꯟꯅ ꯀꯧꯕꯅꯤ"꯫ ꯌꯥꯏꯃ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯏ, "ꯁꯨꯝ ꯅꯪ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨꯗ ꯀꯤꯗꯅ ꯀꯞꯄꯝꯒꯗ꯭ꯔꯅ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗ ꯅꯃꯥꯏ ꯂꯩꯊꯣꯛꯑꯒ ꯂꯩꯕꯗꯨꯗ ꯀꯞꯄ꯭ꯔꯥ ꯌꯦꯡꯒꯦꯅ ꯁꯨꯝ ꯀꯧꯔꯛꯄꯅꯤꯗ"꯫ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯗ ꯌꯥꯏꯃꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯂꯩꯍꯥꯎꯗꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯝꯃꯤ꯫
Ngasay makai kikiba kapkiba pakhatkiba pumnamak pungkaw he kawkhre. Numidangi matam oirakle. Ningthaurel wangthoi tumina ngaihakta wakhal pothapam khanglamni. Ai itomtaga wangambaga tumina arotpa wari ama sanaba natraga aigi chingnaba pumnamak adumak omduna leiragatra. Mabu oyum yoramnatra. Hoida yoramlanida. Asumna khanduna ningthaurel adu laimada angamba amagi manakta chatlukige hairamlaga khongsalakle. Macha ibungo wangambagi sangai tamna mirak narak tanja yengduna ningthaurel adu hikap sizinaduna masak lotuna tuminna wangambagi kaada changlai. Laibak phabadi laima ising chaibi thoiremba amadi ningthau tompokti tonganna yamna labna aronba wari sanaduna leirami. Tanja asi chap chari khanduna ningthaurelna wangambagi kaada sat changlai. Wangamba tuminna famduna leirambani lepkhalai. Ningthaurel nokfet tawraga aise khangningba chingnaba ama adum leibadagi tanja yengduna laklibani. Famu wari amata sanasi. Karigino nahakna aigi loipot kaba ningthaugi leipak mayam pamlibagi maram. Wangamba nokfet tawraga iningthaugi mathakta lan hauge khanbagi nachade. Tasengna hairabada aigi apopa ima amadi aigi ima tongi. Pabung hausi iningthaugi ningthaurel konungda angamba oiriba sengoi makhoidagi hena chawba maramdi aigi imabu kanana hatkibano haibado ai tigatpa pami. Aina angang nawa oiringai aibu kayada thamoi chakna thadok piramkiba. Pumnamak makhoigi mathakta leirabadi aina imagi laman machit amatang oirabasu singba ngamgadra haina khanjabagini. Iningthau karigumba aina aigi apamba se phanglabasu phangdrabasu matam kharadi ai lawjake. Kumja ahumgi matungda pumnamak iningthaugi mafamda adumak sinajage. Aduga nangna kadaida chatkadawriba? Iningthau aigi khongsina puba mafam amada ai chatke haina khale. Panthungpham amadi leifam thoktabrani adumak chattuna leibadi yaroidana. Phari adubu aigidi nangonda pikhrabani lawshinbadi tawraroi. Nangna ngasi aigi mai asuk yamna ngagliba asidi aigi thawai phawba nangonda sinaba pham. Nangna tigat ninglibado aisu soidana mateng pangani. Kiganu nangi natungda ai lei thauna leina pumnamak honau. Asomdana amuk leima ising chaibina ningthau tompokda karino yamna insin tamsinduna leirami. Nate karino nachanupa asina ngasi tawriba mawong mataw mayamsibo nongmata mahai masing aurayo haiba yabasu nate. Kadaidaginoba mana hairamliba mayamdubo nate aidi yamna chingnai. Kana amatana maithiba piba ngamdraba awang maikaigi hingchabagi ningthaugi lanmising adubu mana irai laina maithiba piba haibase aidi thajade. Bud brettagi aranba mahai sizinaraga tawba soidana oiramgani. Khara amukta marik chumna hangbiyu. Madina han makai mahai masing sungtam tamdana hekta haiba yapote. Khudakta chahi kaya changna tamlaba ahal oiraba hairaba kaya ama phawba magi thak ado yoba ngamdana sikhiba ngaktani. Ningthau tompokna machana mai paglakpada haraubugi mahutta pura wakhal amaromda chatkre. Bud bread ki matengna tawba oiramnabadi ngasagi thabak mayamdo madugi mamal hairaklabadi aikhoi loina awapamda taba tarini. Haujikma wa haidaba yadri. Asumna makhoi wangambagi manaktamna praprap laklami mina lakbagi khonjel tarakpa adudadi ningthaurel aduso marum amada changsinduna lotkre. Wangambagi ka adu maktada laima ising chaibina hana. Kaino sahum ama phangida atopa mi ama changkhibagumna nangi kasida kana lotuna thamliban. Kana siloti itomtani. Ningthau tompokna saurabna nate kaino nana ngasai oliba mahai mayamduba nongmata su mahai masing tambasu chatte chatlo hairagasu tumbaga chabaga koidana langdana adum leithokpa nangna kadaidagi mahai mayam nangna utlibado ha laima sauna
ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪꯅ ꯎꯠꯂꯤꯕ ꯃꯍꯩ ꯃꯁꯤꯡ ꯃꯌꯥꯝꯗꯨꯕꯨ ꯕ꯭ꯔꯨꯠ ꯄꯦꯠ ꯁꯤꯖꯤꯟꯅꯔꯒ ꯅꯝꯊꯥꯛ ꯇꯧꯕ ꯃꯍꯩ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯈꯪꯉꯝꯃꯣꯏꯅꯦ ꯅꯪꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯌꯣꯛꯂꯨꯕꯒꯤ ꯃꯍꯩꯔꯣ? ꯋꯥꯉꯝꯕꯅ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯕꯦꯝꯃ, ꯅꯆꯥꯅ ꯉꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯕꯤꯔꯤꯕꯁꯤꯕꯨ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ? ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯏꯁ ꯀꯔꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥ ꯀꯥꯏꯅ ꯏꯕꯨꯡꯉꯣ, ꯅꯪꯗꯤꯅꯦ ꯃꯅꯥꯈꯛ ꯄꯥꯝꯕꯒꯤ ꯆꯥꯡꯌꯦꯡ ꯈꯨꯌꯥꯎ ꯑꯗꯣ ꯃꯤꯅ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯍꯅꯨꯕ ꯑꯗꯨꯅ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯥꯒꯤ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯀꯥꯏꯗꯨꯗꯤꯅꯦ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯥ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯅꯪꯅ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯉꯁꯥꯏ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯅꯪꯗꯤ ꯑꯄꯪꯕꯅꯤꯅ ꯃꯤ ꯈꯔ ꯅꯦꯛꯂꯒ ꯃꯅꯥ ꯄꯤꯗꯅꯕ ꯅꯪꯕꯨ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯗꯕꯅꯤ꯫ ꯋꯥꯉꯝꯕꯅ ꯋꯥ ꯈꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯌꯥꯝ ꯁꯣꯏꯀꯣ꯫ ꯑꯩꯈꯣꯏꯅ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯕꯨꯙꯨꯅꯤꯅ ꯀꯩꯝꯇ ꯈꯪꯗꯦꯅꯦ ꯍꯥ? ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯨꯛꯁꯨ ꯇꯞꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯄꯤꯔꯛꯄ ꯃꯅꯥ ꯃꯊꯨꯝꯁꯤꯡꯗꯣ ꯅꯌꯥꯝꯕꯒ ꯇꯪꯈꯥꯏ ꯌꯦꯟꯅꯧ꯫ ꯅꯤꯡꯊꯧꯔꯦꯜ ꯍꯅꯨꯕ ꯑꯗꯨꯗꯤ ꯏꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯏ꯫ ꯃꯍꯥꯛꯅ ꯏꯆꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯛꯀꯅꯤ꯫ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯒ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤꯅꯦ ꯌꯥꯝꯅ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯄꯣꯠꯁꯛꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯃꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯤ꯫ ꯅꯌꯥꯝꯕꯗ ꯄꯤꯊꯣꯛꯎ꯫ ꯋꯥꯉꯝꯕ ꯇꯞꯅ ꯏꯃꯥ, ꯅꯤꯡꯊꯧꯔꯦꯜꯗꯣ ꯑꯗꯨꯛꯍꯥꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯗꯤ ꯃꯥꯟꯗꯦꯗ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯍꯩ, ꯑꯉꯥꯡꯅꯅ ꯀꯔꯤ ꯈꯪꯗꯅ ꯍꯥ? ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯦꯡꯅꯕ ꯌꯥꯕ ꯊꯦꯡꯅꯔꯛꯂꯕꯅꯤ꯫ ꯃꯅꯥ ꯄꯤꯔꯦ ꯍꯥꯏꯗꯅ ꯂꯥꯎꯊꯣꯛꯂꯒ ꯍꯥꯠꯈꯤꯕ ꯀꯌꯥ ꯑꯃꯅꯤ꯫ ꯂꯧ ꯁꯥꯟꯅꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛ ꯉꯥꯛꯄ ꯍꯥꯏꯕꯁꯦ꯫ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯅꯤꯡꯊꯧꯔꯦꯜ ꯐꯥꯎꯕ ꯍꯥꯠꯀꯦ ꯍꯥꯏꯔꯤꯗꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯉꯝꯕꯒꯤ ꯀꯥꯗ ꯂꯩꯕ ꯄꯣꯠ ꯆꯩ ꯈꯔ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯁꯥꯎꯔꯞꯅ ꯀꯅꯥꯅꯣ? ꯅꯪꯒꯤ ꯀꯥ ꯑꯁꯤꯗ ꯀꯅꯥꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯩ꯫ ꯅꯪ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯃꯔꯤ ꯂꯩꯅꯕ ꯍꯥꯏꯕꯗꯨꯔꯥ? ꯍꯥ? ꯅꯪꯒꯤ ꯀꯥꯗ ꯂꯩꯔꯤꯕꯁꯤ ꯀꯅꯥꯅꯣ? ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯈꯔ ꯈꯤꯠ ꯍꯦꯟꯖꯤꯜꯂꯤ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯍꯥꯏꯖꯕꯗꯨꯅꯤ꯫ ꯃꯥꯒꯤꯅꯦ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯁꯨꯝ ꯉꯪꯉꯦꯕ꯫ ꯁꯣꯏꯗ꯭ꯔꯦ, ꯁꯛꯎꯗꯕ ꯚꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ꯫ ꯁꯤꯒꯤ ꯃꯇꯦꯡꯅꯅꯤꯗꯅ ꯅꯪꯅ ꯉꯁꯥꯏ ꯑꯐꯥꯎꯕ ꯁꯥꯔꯤꯗꯨꯗꯤ꯫ ꯑꯃꯨꯛꯁꯨ ꯀꯥ ꯑꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯗꯣ? ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏ, ꯊꯣꯔꯛꯎ, ꯅꯊ꯭ꯋꯥꯏꯗꯨ ꯂꯧꯒꯦ, ꯊꯣꯔꯛꯎ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨꯁꯨ ꯁꯠ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ, ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯊꯣꯏꯔꯦꯝꯕ ꯄꯥꯈꯠꯄ ꯉꯛꯄ ꯄꯨꯂꯞ ꯄꯨꯜꯂꯗꯨꯅ ꯁꯠ ꯂꯥꯎꯅ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯈꯨꯔꯨꯝꯃꯤ꯫ ꯍꯨꯃꯥꯡ ꯀꯥꯡꯉꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯇꯞꯅ ꯊꯣꯔꯛꯏ, ꯌꯥꯝꯅ ꯂꯦꯝꯅ ꯐꯝꯂꯒ ꯅꯣꯛꯂꯒ꯫ ꯀꯔꯤꯅꯣ? ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯃꯤ ꯍꯥꯠꯄ ꯃꯥꯜꯂꯤꯅꯦ꯫ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯂꯩꯈ꯭ꯔꯦꯗ꯫ ꯃꯤꯁꯦ ꯍꯥꯠꯅꯤꯡꯕꯅ ꯈꯨꯠꯁꯥ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕ ꯖꯥꯠꯅꯤꯗ꯫ ꯅꯣꯏꯕꯨ ꯃꯤ ꯀꯌꯥ ꯍꯥꯠꯂꯨꯔꯒꯦꯅꯦ? ꯈꯨꯝꯃꯨꯅꯦ ꯈꯨꯝꯃꯨꯅꯦ꯫ ꯇꯨꯃꯤꯟ ꯂꯩ, ꯀꯅꯥꯁꯨ ꯈꯨꯝꯗꯦ꯫ ꯅꯤꯡꯊꯧꯔꯦꯜ ꯑꯗꯨ ꯁꯥꯎꯅ ꯑꯩꯅ ꯈꯨꯝꯃꯨ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯗꯅꯤꯅꯦ꯫ ꯍꯩ ꯏꯁꯤꯡ ꯆꯥꯏꯕꯤ, ꯅꯪꯗꯤ ꯂꯩ ꯃꯐꯝꯗꯒꯤ ꯑꯩꯅ ꯂꯧꯊꯣꯛꯂꯅꯤ꯫ ꯅꯪꯅ ꯃꯤꯕꯨ ꯌꯥꯝꯅ ꯍꯥꯠꯅꯤꯡꯂꯒꯅ ꯁꯪꯅꯤꯡꯕꯒꯤ ꯐꯝ ꯍꯥꯞꯄ ꯇꯥꯔꯦ꯫ ꯁꯤꯌꯥ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯀꯥꯏꯅꯁꯨ ꯍꯥꯏꯔꯤ, ꯑꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ꯫ ꯅꯈꯣꯏꯃꯛꯅꯁꯨ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯠꯇ ꯆꯤꯟ ꯄꯨꯊꯕ ꯂꯩꯇ꯭ꯔꯤ꯫ ꯑꯩꯕꯨ ꯑꯗꯨꯛ ꯎꯁꯤꯠꯇꯅ ꯍꯥꯏꯕ ꯅꯈꯣꯏ ꯑꯍꯨꯝꯃꯛ ꯑꯩꯅ ꯂꯨꯔꯦꯜ ꯑꯗꯨ ꯂꯧꯕ ꯇꯥꯔꯦ꯫ ꯑꯩꯅ ꯄꯤꯒꯅꯤ ꯍꯥꯏꯈꯤꯕ ꯄꯨꯝꯅꯃꯛ ꯋꯥꯉꯝꯕꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯍꯦꯔꯥ! ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ, ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯊꯣꯏꯔꯦꯝꯕ ꯃꯈꯣꯏ ꯑꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯒ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯀꯤꯕ ꯂꯩꯇꯦ꯫ ꯀꯞꯅ ꯀꯞꯅ ꯅꯤꯡꯊꯧꯔꯦꯜꯗ ꯇꯞꯅ ꯏꯆꯥ ꯋꯥꯉꯝꯕꯁꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯣ ꯍꯥꯏꯕꯁꯨ ꯌꯥꯗꯕꯗꯨꯗ ꯃꯥꯅ ꯑꯁꯨꯝꯅ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯍꯩꯔꯝꯕꯁꯦ ꯊꯥꯖꯗꯗꯨꯅ ꯍꯥꯏꯖꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯆꯥꯡꯌꯦꯡ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯅ ꯁꯨꯝ ꯋꯥꯔꯛꯆꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯔꯦꯜ ꯁꯥꯎꯅ ꯅꯆꯥ ꯋꯥꯔꯛꯄꯗ ꯅꯈꯣꯏꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕꯁꯨ ꯅꯠꯇꯕ ꯅꯤꯡꯊꯧꯔꯦꯜ ꯑꯩꯕꯨ ꯍꯥꯠꯄꯒꯤ ꯋꯥꯐꯝ ꯑꯁꯤꯅ ꯀꯗꯣꯝꯗꯒꯤ? ꯅꯈꯣꯏꯒꯤ
Wangang sangang aduna nakhoi gi naguna do chap chana khang. Nakhoi asi kudak asida hatpadi yaraba. Adubu matam kharadi thamkin. Wangamba chasi. Aigi konungda aina sinariba thabak mayam aduga nang mafam asida adubak leithaba yar. Lau lau aiga loinana chasi. Asumna ningthaural wangthoi amadi Macai bungo wangamba ningthaural gi konungda khongsan kri. Laima ising chaibi di laiba yadri mathangi numitki ayu. Anganba aduda laima ising chaibi ningthaural konungda hamnaiba oiriba apokpa mapaga lona unaduna wari sanaba chatlami. Ising chaibina baba wangamba do ngarang ahing ningthaural gi konungda chatkri. Hojik mahakna ningthaural gi konungda laiba haibase aigi afaba amata nate kamdosige. Masida thoktanaba haidana aina nangonda pisak pikningaida. Hu pitau haidana nakutta sinaraba phau. Mai pakpa ngamdabi nangdi adum wajaba taba. Hojikti kari sare. Nangi hotnabada nangi haktakta. Aina hotnariba huraliba mayamse. Matha saringaida khara phagadra khanduna lakjaba ising chaibido apokpa mapana amuk chaisilakpa adudadi amuk hena saunlinglami. Pisak pikningaidagi hauna magi aningba apamba amata phangjaba yadaba oibana. Haurakpadagi haunabi prok prok jaglai. Babana phanaba lambi ama sinbidaba yar. Babada haidana kanada haidoino. Aisibu babagi icha natro yarwe. Babana ne karino masinbidaba sukya yarwe. Asumna hanjin hanjin giri giri takpa asida. Machagi mawong khanglaba mapana yararoi khalladuna. Nangshune yamna cheksinna aina sinaba thabakta mai paknanaba hotnoko. Itomda hotnaba yaba nate. Aine mabu maral pisinduna ningthaural gi konungdagi tanthoknaba thaurang singi. Asumna ngarang numidangi thaudok pumbasu laima ising chaibina mapabungda tamkhre. Ngaihak wari batai saraba matungda laima ising chaibi prap prap amuk hankre. Somdana amuk ningthaural gi konungdani ningthaural wangthoi laima yaima amadi famnaiba kharaga loinana ningthauna laukthokhiba mana mathum pibagi matangda wa khanarami. Haujikti aikhoigi yeknaba masing yam khalakli. Awang maikaiga aikhoiga yamna sathina yeknaran. Aduna aina wangambada pikhiba manasing ado nongma harau kumai ningthijana tawraga sinagadabani. Adubu phibamna matamna yadabana maram oiraga ngasimak wangambada aingonda lotpot kariba leibak khara ado sinaragani. Aduga yaimana wangambabu leibak ngakpagi matangda takpi tambiba oina thamduna makhoi anida asumna thaudang pirage. Wafam masida kari kari mot leinabage. Phamnaiba singaduna amata oina yanare. Iningthau aikhoigi oinadi ayetpa amata leisadre. Matangna matamna yadrabanina hatu hatu sinbada tare. Chume awang maikegi hingchaba ningthawada lemna tokle. Mahak soidana amuk aikhoigi ithakta nongma natraga nongmadi laman khumlakhigani. Wangamba amadi famnaiba amana. Iningthau majaibe magi luhongbagi matamna karamba matamna. Ningthaural wangthoina luhongbagi matangsimadi kitang kupna matam khara changna khanakhige haina khale. Hatu hatu hongbadi pamde. Somdana thajadana yeknaba masing yamna henggalakni. Somdana amuk majaibe malai jalembi mahakna yamna haina chakidaba yamna tugut chakiba misak amabu magi thamoida adumak latuna leire. Magi wakhal khalaroi haibusu sukya yadana leire. Manai nupi leihau ingaw ngaw zabidu mana nuksijaba yaimana magi thamoi masak khara khara khangbirakpagi yamna haraujabadu uraga majaibe malai jalembina kalakjarami. Leihaugi matause oijaningkreda kayada harauna leiriba maithong makalamna aigidi masamagna aibu luhongba ngamloi hairami. Hoi ahanbada aina mabu suknung nungsikide tukut chakhibani. Nupi angang maraktada lei hengo hengo tawi hairiba sing aduda magi asengba masak lotnanaba saklon ani launanaba supnatagi athiba mingchat amakhak miya mamangda uhanba oiramlaba. Aina mabu tukut charuba adugi mahaira aina phanglibase chumi aina lanbani. Aina tingba kaidana kanana kaigani. Asumna sum khalingai majaibungo wangamba lanmi kharaga loinana konung aduda sum koithorai.
ꯁꯨꯝ ꯂꯥꯛꯄꯗ ꯃꯆꯥꯏꯕꯦꯝꯃ ꯂꯥꯏ ꯖꯂꯦꯝꯕꯤꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯁꯨꯝ ꯌꯧꯁꯤꯜꯂꯛꯏ꯫ ꯂꯥꯏ ꯖꯂꯦꯝꯕꯤ ꯋꯥꯗꯤ ꯉꯥꯡꯗꯦ, ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯉꯝꯕ ꯃꯆꯥꯏꯕꯦꯝꯃꯗ ꯍꯥꯏꯐꯦꯠ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯂꯥꯏ ꯖꯂꯦꯝꯕꯤꯅ ꯈꯟꯖꯩ, ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯏꯀꯥꯏꯊꯤꯕꯤ ꯅꯨꯆꯥꯒꯤ ꯃꯄꯣꯛꯇꯒ ꯄꯣꯛꯂꯨꯔꯦ, ꯑꯃꯨꯛꯀꯁꯨ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯃꯆꯤꯜꯃꯛꯅ ꯍꯥꯏꯔꯝꯂꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯆꯧꯕ ꯏꯀꯥꯏꯕ ꯑꯃꯁꯨ ꯅꯪꯒꯗꯧꯔꯤꯕꯀꯣ꯫ ꯑꯩꯗꯤ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ, ꯑꯁꯨꯛ ꯏꯀꯥꯏꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯧꯔꯦꯜꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯒ ꯈꯟꯅꯔꯒ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯒꯣꯜ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯤ꯫ ꯑꯗꯨꯒ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯆꯝ ꯅꯨꯄꯤ ꯈꯔ, ꯅꯨꯄꯥ khara, ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯒ ꯋꯥꯉꯝꯕꯕꯨ ꯂꯥꯟꯅ ꯁꯟꯇꯣꯛꯅꯕ ꯂꯣꯟꯅ ꯆꯤꯛꯅ ꯃꯈꯣꯏ ꯄꯨꯂꯞ ꯋꯥ ꯃꯦꯟꯅꯔꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ, ꯁꯦ, ꯑꯩꯅ ꯄꯤꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯤ ꯂꯧꯁꯤꯜꯂꯨ꯫ ꯑꯩꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁꯤꯗꯒꯤ ꯁꯔꯨꯛ 2 ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯤꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯅꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯏ꯫ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯒꯦ, ꯅꯈꯣꯏ ꯅꯨꯄꯤ ꯃꯆꯥ 3-4 ꯑꯁꯤꯅ ꯍꯥꯏꯒꯗꯕꯁꯦ ꯁꯤꯅꯤ: ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯁꯦ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ, ꯌꯥꯝꯅ ꯑꯣꯛꯇꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯥꯔꯒ ꯅꯝꯗꯨꯅ ꯑꯣꯛꯇꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯃꯜ ꯄꯤꯗꯨꯅ ꯌꯣꯟꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯆꯠꯊꯕꯤꯌꯨ ꯍꯥꯏꯗꯅ ꯀꯞꯁꯤꯟꯅꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯅꯈꯣꯏꯅ ꯍꯥꯏꯒꯗꯕ ꯑꯁꯤꯅ ꯁꯤꯅꯤ: ꯏꯅꯤꯡꯊꯧ ꯅꯤꯡꯊꯧꯔꯦꯜꯋꯣ, ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕ ꯑꯁꯦ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯛꯇꯅ ꯆꯥꯗꯅ ꯉꯥꯎꯊꯣꯛꯇꯨꯅꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯗꯨꯒꯤ ꯄꯔꯃꯥꯟ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯁꯟ ꯒꯥꯔꯤꯗ ꯂꯧꯕ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯥꯔꯒ ꯂꯩꯕꯅꯤ꯫ ꯑꯗꯨꯒꯅꯦ, ꯅꯣꯏ ꯃꯔꯛꯇꯒꯤ ꯈꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯌꯨ: ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯁꯦ ꯚꯨꯠ ꯄ꯭ꯔꯦꯠ ꯁꯥꯟꯅꯕ ꯏꯃꯤꯠꯃꯛꯅ ꯎꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧ, ꯅꯣꯡꯃ ꯑꯩꯈꯣꯏꯅ ꯂꯥꯡꯐꯩ ꯆꯠꯂꯨꯔꯒ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯚꯨꯠ ꯄ꯭ꯔꯦꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧꯔꯦꯜ ꯏꯅꯤꯡꯊꯧꯒꯤ ꯃꯊꯛꯇ ꯂꯩꯅꯅꯕꯒꯤ ꯄꯣꯔꯝ ꯄꯨꯃꯤꯠ ꯌꯥꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ ꯑꯩꯈꯣꯏ ꯇꯥꯖꯔꯛꯏ꯫ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯅꯣꯡꯃꯇ ꯃꯍꯩ ꯑꯧꯔꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯉꯔꯥꯡ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯅ ꯎꯠꯈꯤꯕ ꯃꯍꯩ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯨꯠ ꯄ꯭ꯔꯦꯠꯅ ꯁꯤꯟꯕ ꯉꯥꯛꯇꯅꯤ, ꯏꯅꯤꯡꯊꯧꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯁꯨ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯔꯦꯜ ꯏꯅꯤꯡꯊꯧꯕꯨ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯃꯩꯁꯥ ꯅꯪꯍꯟꯖꯅꯤꯡꯗꯦ꯫ ꯑꯁꯨꯝꯅ ꯅꯈꯣꯏꯅꯅꯦ ꯑꯔꯣꯏꯕꯗ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯅꯤꯡꯊꯧꯔꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯌꯥꯝꯅ ꯄꯥꯝꯃꯨꯕ ꯁꯥꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯃꯥꯏ ꯄꯥꯛꯂꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯒꯅꯤ꯫ ꯆꯠꯂꯣ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯀꯥꯎꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯁꯤꯡꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯅ, ꯁꯤ ꯃꯉꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ, ꯀꯗꯥꯏ ꯐꯥꯎꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯁꯤꯖꯤꯟꯅꯕꯗꯤ ꯅꯨꯡꯉꯥꯏꯍꯦ꯫ ꯑꯗꯣ ꯕꯥꯕꯥ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯇꯕ ꯇꯥꯔꯒꯗꯤ ꯀꯝꯗꯧꯕ? ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯄꯥꯛꯇ꯭ꯔꯕꯁꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯍꯤꯡꯅ ꯊꯝꯃꯤ꯫ ꯀꯔꯤꯒꯤ? ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ? ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯃꯁꯤꯃꯛꯇꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯒꯗꯒꯦ? ꯑꯩꯅ ꯍꯥꯏꯍꯟꯕꯅꯤ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯅ ꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯂꯣꯏꯔꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯁꯦ ꯏꯆꯝ ꯆꯝꯕ ꯃꯤꯁꯛ ꯅꯠꯇꯦ, ꯑꯆꯨꯝ ꯑꯔꯥꯟ ꯃꯅꯨꯡ ꯍꯨꯠꯅ ꯎꯕ ꯉꯝꯕ ꯃꯤ꯫ ꯐꯝꯅꯥꯏꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯠ ꯂꯥꯎꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯑꯃ ꯁꯟꯗꯣꯔꯛꯂꯒꯗꯤ ꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯗꯨꯅ ꯑꯆꯧꯕ ꯐꯝ ꯄꯤꯕꯒꯤ ꯃꯇꯝ ꯈꯔ ꯊꯤꯟꯊꯔꯤꯉꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯋꯥꯉꯝꯕꯕꯨ ꯍꯥꯠꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯃꯨꯛꯇ ꯍꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯑꯅꯦꯛꯄ ꯅꯨꯄꯥ 2 ꯄ꯭ꯔꯞ ꯆꯪꯂꯛꯄꯗ ꯍꯦꯛ ꯇꯥꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯥꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯑꯅꯦꯛꯄ ꯃꯈꯣꯏ ꯃꯁꯦꯟ ꯑꯗꯨ ꯄꯨꯂꯞ ꯄꯥꯎ ꯇꯝꯒꯦ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯅꯦꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯥ ꯅꯨꯄꯤ ꯑꯗꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯅ ꯑꯃꯨꯛ ꯊꯠꯈ꯭ꯔꯦ꯫ ꯋꯥꯉꯝꯕ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯃꯤ, ꯃꯥꯏꯈꯨꯝ ꯎꯞꯄꯤ, ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯆꯪꯗꯨꯅ ꯍꯥꯏꯔꯝꯃꯤ: ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯃꯁꯤ ꯎꯔꯒꯗꯤ ꯂꯤꯛ ꯑꯁꯤꯕꯨ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯃꯔꯨꯞꯁꯤꯡ ꯃꯤꯆꯪ ꯆꯪꯕꯤꯌꯨ, ꯃꯤ ꯑꯗꯨꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ, ꯑꯩ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯨꯝꯗꯨꯅ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄꯅ ꯄꯤꯔꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨꯗꯒꯤ ꯁꯔꯨꯛ 10 ꯍꯦꯟꯅ ꯌꯥꯝꯅ ꯄꯤꯔꯝꯂꯒ ꯐꯠ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯗꯨ꯫
ꯃꯈꯣꯏꯁꯤꯡꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ, ꯑꯅꯤꯗꯨꯁꯨ ꯄꯥꯎ ꯇꯝꯗ꯭ꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯀꯔꯝꯕꯅ ꯍꯥꯏꯕ ꯏꯟꯕꯅ ꯐꯗꯣꯏꯅꯣ? ꯐꯝꯅꯥꯏꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥꯏꯅꯤ, ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯗꯤ ꯈꯖꯤꯛꯈꯛ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯛꯂꯣꯠꯄ ꯑꯗꯨꯗꯤ ꯃꯁꯛꯁꯨ ꯈꯪꯗꯦ, ꯁꯅꯥ ꯂꯨꯄꯥꯗꯤ ꯌꯥꯝꯅ ꯄꯤꯔꯝꯃꯤ, ꯍꯌꯦꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ? ꯅꯨꯄꯤ ꯑꯃꯅ, ꯑꯍꯥꯟꯕꯗꯗꯤ ꯀꯩꯝꯇ ꯈꯜꯂꯝꯗꯦ, ꯁꯤꯗꯤ ꯁꯨꯝ ꯐꯤꯕꯝ ꯂꯨꯁꯤꯜꯂꯛꯑꯦ, ꯀꯝꯗꯧꯅꯤ ꯋꯥꯈꯜꯒ ꯈꯟꯐꯝ ꯑꯝꯇ ꯈꯪꯗ꯭ꯔꯦ, ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯗ꯭ꯔꯕꯁꯨ ꯐꯝꯅꯥꯏꯕꯒꯤ ꯃꯤꯆꯪ ꯑꯣꯏꯅ ꯆꯪꯉꯁꯤꯔꯣ? ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯥꯗꯤ ꯐꯝꯅꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ꯫ ꯑꯗꯨꯅꯕꯨꯗꯤ ꯐꯒꯗꯕ ꯃꯥꯜꯂꯤ, ꯁꯛ ꯂꯣꯠꯄꯗꯨꯗꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯁꯨ ꯌꯥꯝ, ꯀꯝꯗꯧꯅꯤ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯁꯦ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯗꯕꯤ ꯊꯝꯂꯒ ꯃꯁꯥꯗ ꯄꯤꯊꯣꯛꯈ꯭ꯔꯁꯤ, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯗ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯊꯤꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯇꯥꯔꯛꯈꯤꯕ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯐꯝꯅꯥꯏꯕꯒꯤ ꯃꯤꯆꯪ ꯆꯪꯕ ꯉꯝꯂꯔꯣꯏ, ꯀꯩꯗꯧꯅꯤ ꯃꯥꯅ ꯑꯃꯨꯛ ꯑꯩꯈꯣꯏꯕꯨ ꯍꯥꯠꯀꯗꯕ ꯑꯣꯏꯔꯗꯤ? ꯑꯗꯨꯒꯨꯝꯕ ꯑꯣꯏꯗ ꯄꯥꯗ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯒ ꯀꯩꯗꯧꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯑꯣꯡ ꯌꯦꯡꯉꯒ ꯂꯤꯛ ꯁꯤꯕ ꯃꯤꯒꯤ ꯃꯤꯆꯪ ꯑꯗꯣ ꯆꯪꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ꯫ ꯅꯣꯏꯒꯤ ꯋꯥꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯐꯝꯅꯥꯏꯕꯒꯤ ꯃꯤꯆꯪꯗꯤ ꯆꯪꯉꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯃꯈꯣꯏ ꯃꯁꯦꯜ ꯀꯔꯤ ꯇꯧꯒꯅꯤ, ꯀꯅꯥꯒꯤ ꯃꯤꯆꯪ ꯆꯪꯒꯅꯤ, ꯑꯣꯟꯊꯣꯛꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯔꯦ꯫ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ ꯃꯈꯣꯏ, ꯑꯔꯦꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯥꯝꯕꯒꯤ ꯃꯤꯅ ꯅꯦꯛꯄꯗ ꯌꯥꯊꯣꯛꯂꯨꯔꯤꯕꯁꯤ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ, ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯦ꯫ ꯃꯇꯝꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯦ, ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯦ ꯃꯤꯆꯪ ꯑꯣꯏꯔꯨꯕꯅ꯫ ꯀꯨꯞꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯈꯣꯏ ꯂꯥꯛꯄ ꯎꯕꯗ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯍꯥꯛꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯋꯥꯔꯝ ꯄꯨꯝꯕ ꯃꯦꯜꯂꯝꯂꯕꯅꯤ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯑꯁꯤꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯂꯦ ꯄꯨꯂꯞ꯫ ꯅꯤꯡꯊꯧꯔꯦꯜꯅ, ꯅꯣꯏ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯅꯦꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯁꯠ ꯂꯥꯎꯅ ꯋꯥ ꯍꯥꯏꯗꯦ, ꯅꯤꯡꯊꯧꯔꯦꯜꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯂꯤꯛ ꯁꯤꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯎꯗꯕꯗ ꯍꯥꯏꯐꯝ ꯈꯪꯗꯗꯨꯅ ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯇꯝꯕ ꯑꯗꯨ ꯂꯣꯏꯔꯝꯗꯥꯏꯗ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕ ꯌꯥꯝꯅ ꯃꯣꯡ ꯍꯥꯗꯅ ꯊꯣꯛꯂꯛꯏ꯫ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛꯇꯨ ꯎꯕꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯔꯦꯜꯅ꯫ ꯋꯥꯉꯝꯕ, ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯋꯥꯉꯝꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯅꯈꯣꯏꯅ ꯎꯈꯤꯕ ꯃꯤꯗꯨꯕꯨ ꯑꯩꯔꯅꯤ, ꯑꯩꯒꯤ ꯁꯛꯀ ꯃꯥꯟꯅꯕ꯭ꯔꯅꯦ? ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯈꯟꯗꯨꯅ, ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ, ꯐꯝꯅꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯁꯟꯗꯣꯛꯅꯕ ꯍꯥꯏꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯦ, ꯐꯝꯅꯥꯏꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕు ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯇꯥꯖꯍꯧꯏ꯫ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯁꯤꯗꯗꯤ ꯏꯅꯤꯡꯊꯧꯗ ꯇꯝꯂꯨꯔꯒꯦ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯤꯔꯛꯄꯗ ꯃꯥꯏꯊꯣꯡꯁꯤꯡ ꯑꯗꯨ ꯌꯦꯡꯕꯗ ꯀꯅꯥꯅ ꯂꯥꯜꯂꯤ ꯀꯅꯥꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯅꯤꯡꯊꯧꯔꯦꯜꯅ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯐꯝꯅꯥꯏꯕꯕꯨ ꯁꯥꯎꯅ ꯆꯩꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯒꯅꯨ ꯍꯥꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ, ꯌꯥꯏꯃ ꯃꯌꯨꯝꯗꯒꯤ ꯂꯥꯛꯄꯅꯤ, ꯂꯩꯍꯥꯎ ꯂꯩꯀꯣꯜ ꯁꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯃꯁꯨ ꯀꯧꯗꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟ ꯆꯥꯅꯅ ꯂꯩꯍꯥꯎꯅ ꯍꯦꯛ ꯌꯦꯡꯊꯣꯔꯛꯏ, ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯌꯥꯏꯃꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯊꯕꯛ ꯇꯧꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯤ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔ ꯃꯥꯜꯂꯤꯅꯦ ꯉꯁꯤꯗꯤ꯫ ꯂꯩꯍꯥꯎꯅ, ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡ ꯃꯌꯥꯁꯤꯗ, ꯑꯗꯨꯁꯨ ꯂꯩꯀꯣꯜꯁꯤꯗ ꯑꯩꯅ ꯊꯕꯛ ꯁꯨꯔꯝꯃꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯂꯩ꯫ ꯄꯥꯈꯪ ꯑꯔꯤꯕꯅꯗꯤ ꯈꯪꯉꯔꯣꯏ, ꯉꯁꯥꯏꯗꯒꯤ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯉꯛꯁꯦ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇꯅ ꯌꯦꯡꯕꯗ ꯉꯛꯁꯝ ꯃꯔꯤꯁꯦ ꯇꯤꯡꯈ꯭ꯔꯕꯅꯤ, ꯈꯪꯕꯤꯅꯕ ꯃꯤꯒ ꯑꯃꯠꯇ ꯂꯩꯄꯣꯠꯇꯦꯗ꯫ ꯄꯥꯈꯨꯝꯁꯤꯗꯤ, ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯍꯧꯔꯣꯀꯣ꯫ ꯂꯩꯍꯥꯎꯅ ꯅꯣꯛꯂꯒ, ꯍꯣꯏ, ꯍꯧꯖꯤꯛꯇꯤ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯕꯅꯤꯅ ꯁ꯭ꯋꯥꯏꯗꯒ ꯂꯩꯖꯔꯔꯣꯏ, ꯑꯥ ꯃꯅꯨꯡꯗ ꯀꯣꯟ ꯐꯦꯡꯖꯔꯨꯔꯒꯦ꯫ ꯃꯇꯣꯝꯇꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤꯅꯦ, ꯆꯠꯃꯤꯟꯅꯁꯤꯒ ꯑꯝꯇ ꯍꯥꯏꯗꯦꯅꯦ ꯃꯁꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ꯫ ꯁꯣꯝꯗꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯖ ꯂꯦꯝꯕꯤꯗꯣ ꯃꯆꯤ ꯃꯆꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯉꯝꯕꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯃꯆꯥ ꯏꯕꯦꯝꯃꯅ ꯏꯅꯤꯡꯊꯧꯅ ꯃꯆꯥ ꯏꯕꯦꯝꯃꯒ ꯂꯣꯏꯅꯅ ꯉꯥꯃꯣꯛ ꯂꯩꯕ ꯆꯠꯃꯤꯟꯅꯅꯕ ꯍꯥꯏꯕꯗꯣ ꯊꯦꯡꯈ꯭ꯔꯒꯅꯤ, ꯂꯣꯏꯁꯤꯟꯕꯤꯔꯨꯔꯣ꯫
ꯂꯥꯏꯖꯂꯦꯝꯕꯤ ꯈꯨꯝꯗꯦ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯣ ꯑꯩꯕꯨ ꯀꯣꯛ ꯏꯉꯥꯎ ꯉꯥꯎꯍꯜꯂꯤꯗ꯫ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯡꯁꯤꯗꯦ ꯍꯩꯅꯗꯦ ꯇꯨꯀꯠꯆꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯅꯨꯡꯇꯤꯒꯤꯅꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯉꯥꯡꯂꯛꯂꯤꯕ꯫ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗ ꯉꯥꯃꯣꯛ ꯂꯩꯕ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯋꯥꯉꯝꯕꯅ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯊꯨꯝꯕꯧ ꯍꯩꯉꯥꯟ ꯑꯗꯨ ꯍꯥꯟꯅ ꯈꯔ ꯂꯩꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯁꯤ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯆꯥ ꯏꯕꯦꯝꯃꯅ ꯈꯣꯏꯗꯥꯖꯕꯅꯤ ꯍꯥꯏꯕꯗꯨꯗ ꯁꯤ ꯑꯣꯏꯅ ꯍꯥꯟꯅ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯉꯤꯕ? ꯋꯥꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯅꯤꯡꯊꯧꯒ ꯏꯃꯥ ꯏꯕꯦꯝꯃꯒꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯣ ꯑꯩꯗꯤ ꯅꯨꯡꯁꯤꯗꯅ ꯄꯤꯔꯛꯏꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒꯗꯤ ꯏꯄꯥ ꯏꯕꯨꯡꯉꯣꯒ ꯏꯃꯥ ꯏꯕꯦꯝꯃꯒꯤ ꯌꯥꯊꯪ ꯑꯣꯏꯔꯝꯗꯕ꯫ ꯄꯨꯟꯁꯤꯁꯦ ꯋꯥꯔꯦꯗ꯫ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕꯤ ꯂꯩꯍꯥꯎꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ, ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩꯗꯤ꯫ ꯃꯌꯥꯝꯅꯗꯤ ꯃꯆꯥ ꯏꯕꯦꯝꯃꯒꯨꯝꯅ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯒꯦ ꯍꯥꯏꯗꯅ ꯈꯣꯏꯌꯨꯝ ꯃꯥꯕꯨ ꯆꯦꯠꯅ ꯊꯥꯡꯀꯣꯏꯅꯖꯔꯤ, ꯑꯗꯨꯒ ꯂꯩꯍꯥꯎꯒꯨꯝꯅ ꯂꯩꯅꯤꯡꯉꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯍꯣ ꯂꯩꯍꯥꯎ ꯍꯣꯏꯗꯤꯅꯦ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯕꯁꯨ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯀꯅꯥꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯣꯊꯥꯕ ꯐꯪꯏ꯫ ꯑꯩꯗꯤ ꯃꯄꯥꯟ ꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥ ꯈꯛꯇꯅꯤ, ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯒꯗꯕꯅ ꯄꯔꯦꯡ ꯂꯦꯡꯉꯒ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯈꯟꯕꯗ ꯁꯣꯔꯒ ꯐꯨꯟꯒꯠꯂꯤꯗ꯫ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯍꯥꯏꯕꯗꯤ? ꯍꯣ ꯈꯪꯉꯨꯔꯅꯨ, ꯑꯩꯈꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕꯁꯨ ꯂꯩꯇꯦ꯫ ꯋꯥꯉꯝꯕ ꯅꯣꯛꯂꯒ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ, ꯃꯇꯨꯡ ꯃꯅꯥꯎ ꯆꯠꯃꯤꯟꯅꯕꯒ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯅ ꯌꯥꯝꯅ ꯐꯖꯔꯕ ꯂꯩ ꯅꯥꯆꯣꯝ ꯑꯃ ꯂꯩꯔꯒ ꯂꯥꯏꯖꯂꯦꯝꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯅꯥꯆꯣꯝꯁꯦ ꯌꯥꯝꯅ ꯐꯖꯩ, ꯁꯥꯎꯕ ꯐꯅꯕ ꯁꯤ ꯑꯃꯨꯛꯇꯪ ꯆꯤꯟꯕꯤꯔꯕꯗꯤ꯫ ꯑꯦ ꯀꯩꯅꯣ ꯃꯥꯒꯤ ꯃꯑꯣꯡꯁꯤꯕꯣ? ꯑꯁ ꯑꯩ ꯋꯥꯈꯜꯒ ꯈꯟꯐꯝ ꯈꯪꯗ꯭ꯔꯦꯗ꯫ ꯋꯥꯉꯝꯕꯅ ꯄꯤꯔꯤꯕ ꯂꯩ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯔꯒ ꯈꯣꯏꯗꯥꯅ ꯅꯥꯞꯄꯒꯤ ꯂꯩꯇꯦꯡ ꯑꯣꯏꯍꯜꯂꯤ꯫ ꯑꯣꯏꯅꯖꯅꯤꯡꯕꯅꯤ, ꯄꯛꯆꯕ꯭ꯔꯥ ꯍꯪꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯔꯥꯏꯕꯤꯔꯦ ꯈꯟꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯂꯥꯟꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯒꯗ꯭ꯔꯥ ꯈꯟꯖꯕꯗ ꯂꯣꯟꯅ ꯂꯣꯟꯅꯗꯤ ꯌꯦꯡꯖꯩ꯫ ꯅꯪꯁꯦ ꯑꯩꯕꯨ ꯋꯥꯍꯟꯅꯕ ꯊꯦꯡꯅꯔꯛꯄꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯏ꯫ ꯂꯩꯍꯥꯎꯒ ꯏꯕꯨꯡ ꯌꯥꯏꯃꯒꯗꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯈ꯭ꯔꯦ꯫ ꯏꯕꯨꯡ ꯌꯥꯏꯃꯁꯨ ꯊꯥꯡ ꯇꯦꯟꯒ ꯂꯣꯏꯅꯗꯨꯅꯇ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯂꯩꯍꯥꯎꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯍꯩꯅꯗꯦ ꯍꯥꯏꯅ ꯈꯟꯖꯔꯨꯕ ꯋꯥꯈꯜ ꯑꯁꯤꯅ ꯏꯇꯣꯝꯇ ꯌꯥꯝꯅ ꯏꯀꯥꯏꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨ ꯅꯤꯡꯊꯧꯔꯦꯜꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ ꯍꯥꯏꯕ ꯑꯁꯤꯗ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯗꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ, ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯔꯤ ꯑꯩꯒꯤ ꯏꯄꯥꯕꯨ ꯅꯤꯡꯊꯧꯔꯦꯜꯅ ꯇꯥꯟꯊꯣꯔꯛꯂꯕ? ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯄꯦꯇꯋꯥ ꯑꯗꯨꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯏꯁ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯀꯔꯤꯅꯣꯅꯦ, ꯃꯥꯕꯨ ꯈꯤꯇꯁꯨ ꯍꯟꯅ ꯇꯨꯅ ꯃꯤ ꯃꯁꯛ ꯌꯦꯡꯕꯗꯤ ꯐꯒꯗꯕꯅꯤ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯄꯨ ꯊꯣꯛꯏꯕꯅꯤ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯁꯥꯎꯅ ꯍꯣ ꯋꯥ ꯌꯥꯝ ꯈꯪꯗꯤꯌꯦ ꯅꯪꯒꯤ ꯅꯆꯥꯗꯣ, ꯑꯩ ꯈꯛꯇꯅꯕꯨ ꯏꯆꯥꯅꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯒ ꯆꯞ ꯃꯥꯟꯅꯩ ꯈꯟꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯕꯅꯤ꯫ ꯃꯥꯗꯤ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯂꯝꯗ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯩꯈꯣꯏꯅꯗꯤ ꯏꯅꯥꯎꯅꯤ ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯀꯌꯥꯗ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯅꯤ, ꯀꯣꯏꯅꯤꯡꯕ ꯀꯣꯏ ꯆꯥꯅꯤꯡꯕ ꯆꯥ, ꯑꯗꯨꯒ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ꯫ ꯊꯣꯏꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯅꯤ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯀꯞꯁꯤꯟꯅꯔꯒ꯫ ꯃꯥꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯐꯥꯎꯕ ꯉꯝꯒꯗꯧꯔꯤ, ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯄꯨꯛ ꯐꯥꯗꯣꯛꯎꯔꯤꯕ ꯌꯦꯡꯉꯨꯀꯣ, ꯃꯗꯨꯒꯤ ꯅꯤꯡꯊꯧꯔꯦꯜꯗꯨꯁꯨꯅꯦ ꯑꯉꯥꯡ ꯄꯦꯇꯋꯥ ꯑꯗꯨꯅ ꯍꯥꯏꯕꯈꯩ ꯂꯣꯏꯅ ꯂꯧꯔꯦꯕ꯫ ꯐꯩ ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯃꯤꯆꯪ ꯊꯤꯍꯧꯕ ꯆꯨꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯀꯤ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯔꯦꯜꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯄꯥꯎ ꯇꯝꯅꯔꯤ꯫ ꯑꯇꯣꯞꯄ ꯂꯥꯟꯃꯤꯁꯤꯡꯅ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯑꯃꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯇ ꯀꯔꯤ ꯀꯔꯤꯅꯣ ꯄꯥꯎ ꯈꯔ ꯇꯝꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛ ꯋꯥꯂꯥꯟ ꯑꯃꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯈꯜ ꯃꯥꯡꯅ ꯐꯝꯊꯈꯤ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯕꯨ ꯂꯩꯃ ꯅꯤꯡꯊꯧꯐꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯕ? ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯄꯨ ꯃꯥꯏꯁꯦ ꯀꯔꯝꯅ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯅꯤ? ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ? ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯅ ꯇꯞꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯤꯡꯊꯧꯔꯦꯜꯒꯤ ꯌꯥꯊꯪꯅꯤꯗꯅ, ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯦ ꯆꯠꯄ ꯇꯥꯕꯅꯤ꯫
ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤ ꯋꯥꯈꯜ ꯃꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯅꯠꯇꯦ, ꯑꯩꯈꯣꯏꯕꯨ ꯀꯗꯥꯏꯗ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯃꯁꯤ ꯄꯨꯝꯅꯃꯛ ꯋꯥꯉꯝꯕꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯦꯟꯗꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯂꯗꯨꯅ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯃꯄꯥꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯑꯄꯣꯛꯄ ꯃꯄꯥ ꯏꯕꯨꯡꯉꯣꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯔꯨꯔꯒꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯕꯗ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯃꯄꯥꯅ "ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯇꯝꯅꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯊꯕꯛꯅꯤꯗꯅ ꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯀꯔꯤꯅꯣꯃ ꯈꯟꯅꯕ ꯆꯨꯝꯃꯤ"꯫ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯅ "ꯍꯧꯖꯤꯛꯄꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯁꯤꯕꯣ? ꯍꯩ, ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯨꯕ, ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕꯥꯕꯥ, ꯑꯗꯨꯗꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯍꯦꯛꯇ ꯆꯠꯂꯁꯤ ꯍꯥꯏꯕꯕꯨ? ꯆꯠꯁꯤ꯫ ꯁꯅꯥ ꯂꯨꯄꯥꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯁꯤꯟꯕ ꯇꯥꯔꯦ꯫ ꯑꯩꯒꯤꯁꯨ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯨꯊꯣꯔꯛꯀꯦ, ꯅꯈꯣꯏꯒꯤꯁꯨ ꯄꯨꯊꯣꯔꯛꯎ꯫ ꯑꯗꯨꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯇꯨꯅ ꯃꯈꯣꯏꯗ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯋꯥꯅꯣꯝ ꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯂꯣꯟꯅ ꯃꯆꯥꯅꯨꯄꯤꯗ "ꯍꯩ, ꯄꯪꯒꯅꯨ ꯋꯥꯍꯩ꯫ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯇꯣꯝꯄꯣꯛꯀꯤ ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯊꯣꯔꯛꯎ꯫ ꯂꯣꯏꯅꯃꯛ ꯄꯤꯕ ꯁꯥꯔꯒ ꯈꯔ ꯈꯥꯛꯑꯒ ꯊꯝꯍꯧꯈꯤ꯫ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯆꯥ ꯋꯥꯉꯝꯕ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡꯅꯤ꯫ ꯃꯥꯒꯤ ꯁꯔꯨꯛ ꯁꯣꯏꯗꯅ ꯇꯥꯔꯛꯀꯅꯤ꯫ ꯐꯅ ꯌꯥꯝꯅ ꯃꯥꯅ ꯂꯩꯔꯒꯁꯨ, ꯑꯗꯨꯅꯅꯦ, ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯇꯣꯝꯄꯣꯛ ꯃꯁꯥꯅ ꯍꯥꯏꯅꯅꯕ ꯑꯔꯩꯕꯈꯩ ꯂꯣꯏꯅ ꯄꯨꯊꯣꯛꯎ"꯫ ꯑꯗꯨꯕꯨ ꯌꯥꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ ꯇꯧꯏꯁꯤꯕꯣ ꯕꯥꯕꯥ? ꯂꯣꯏꯅꯃꯛ ꯄꯤꯌꯨ ꯍꯥꯏꯕꯗꯨꯕꯣ? ꯏꯍꯦ, ꯑꯣꯟꯊꯣꯛꯅ ꯄꯪꯉꯤꯗꯀꯣ꯫ ꯅꯪꯒꯤꯁꯨ ꯃꯥꯟꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯖꯤꯜꯂꯨꯗꯅ꯫ ꯀꯔꯤꯅꯣꯅꯦ, ꯑꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯆꯥꯅꯨꯄꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯨꯗꯨꯗꯤ ꯆꯨꯔꯤꯅꯦ ꯅꯪ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯗꯨꯅ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯟꯁꯤꯟꯕꯗꯒꯤ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯇ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯕ ꯂꯥꯛꯑꯝꯃꯤ ꯇꯞꯅ꯫ "ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯁꯣꯏꯗꯅ ꯐꯔꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯔꯩꯕ ꯃꯥꯟꯆꯥꯡ ꯍꯦꯛꯇ ꯄꯨꯔꯒ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯆꯠꯂꯁꯤ꯫ ꯂꯟ ꯊꯨꯝ ꯍꯥꯏꯕꯗꯨꯗꯤ ꯀꯣꯟꯅ ꯑꯃꯨꯛ ꯂꯦꯞꯁꯤꯟꯕ ꯌꯥꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯟꯅ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ ꯇꯧꯔꯤꯁꯦ"꯫ ꯇꯣꯝꯄꯣꯛ ꯃꯊꯥ ꯁꯥꯅ "ꯈꯪꯗ꯭ꯔꯦ, ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ? ꯇꯁꯦꯡꯅ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯕꯨ ꯉꯝꯒꯗ꯭ꯔꯥ? ꯑꯩꯗꯤ ꯆꯦꯠꯅ ꯊꯥꯖꯩ ꯉꯝꯒꯅꯤ ꯈꯜꯂꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯗꯨꯗꯕꯨ ꯋꯥꯉꯝꯕꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯈꯔ ꯁꯤꯖꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯔꯩꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯍꯥꯏꯖꯔꯒ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯌꯥꯔꯛꯇ꯭ꯔꯒꯅ ꯃꯍꯨꯠꯅꯤ, ꯀꯩꯗꯧꯔꯨꯅꯤ? ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯕꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯥꯌꯣꯛꯇ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯋꯥꯍꯩ ꯈꯔ ꯁꯣꯏꯔꯨꯕꯒꯤꯗꯃꯛ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯅ "ꯑꯩꯈꯣꯏ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯗꯤ ꯈꯪꯉꯤꯗꯅ꯫ ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯅꯍꯧꯔꯨꯕꯁꯨ ꯂꯩꯇꯦ, ꯐꯠꯇꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯨꯕꯁꯨ ꯂꯩꯇꯦ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯗ ꯍꯥꯏꯖꯁꯤ, ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯉꯁꯤꯃ ꯍꯦꯛꯇ ꯆꯠꯂꯁꯤꯀꯣ ꯏꯅꯤꯡꯊꯧ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯍꯤꯡꯆꯥꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯁꯛ ꯀꯦꯡꯅ "ꯀꯩꯅꯣ ꯍꯥꯏꯌꯣ"꯫ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄꯅ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯐꯝꯅꯥꯏꯕ ꯑꯣꯏꯗꯨꯅ ꯂꯩꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯅ ꯑꯩꯕు ꯐꯝꯅꯥꯏꯕ ꯑꯇꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯔꯛꯂꯤ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯑꯩꯒꯤꯗꯤ ꯏꯌꯥꯅꯨꯄꯥꯅꯤ꯫ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯁꯤꯕꯨꯁꯨ ꯃꯈꯣꯏꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯁꯣꯟꯕꯅꯤ, ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯟ ꯑꯃ ꯍꯧꯔꯨꯕꯒꯤ ꯏꯇꯤꯛ ꯏꯄꯥꯁꯨ ꯂꯩꯖꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ"꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯪꯂꯛꯏ, "ꯃꯗꯨꯒꯤ ꯃꯃꯜꯅ ꯀꯔꯤ ꯄꯤꯒꯗꯧꯔꯤꯕ"? "ꯇꯁꯦꯡꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤ"꯫ ꯂꯩꯃ ꯏꯁꯤꯡꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄꯅ "ꯅꯅꯥꯏ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯁꯅꯥ ꯂꯨꯄꯥ ꯄꯨꯝꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ, ꯃꯁꯤ ꯂꯧꯁꯤꯟꯕꯤꯌꯨ"꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯁꯅꯥ ꯂꯨꯄꯥ ꯈꯥꯎꯁꯤꯡ ꯑꯗꯨ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯄꯨꯔꯛꯂꯤꯕ ꯁꯅꯥ ꯂꯨꯄꯥꯒꯤ ꯆꯥꯡ ꯑꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯑꯗꯨꯝ ꯌꯥꯔꯤ꯫ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯒꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯋꯥꯉꯝꯕ ꯍꯥꯏꯕ ꯄꯦꯇꯋꯥ ꯑꯗꯨꯅ ꯉꯝꯈꯤꯕꯒꯤ ꯃꯔꯝ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯇꯣ
Magi madau yakiba haiba tare. Changyeng haibasidi ahiba khaktana mai pai haibasu yade. Daw yaba haibase anirak hanba yaba thabak nate. Amuk khaktani. Aduna aisu ningthaurilgi konungda lan tawnanaba sem saduna leiramniba. Matang chap chare. Handakti aina soidana ngamgani. Taibang miyoibana phana yamna honadunasu hingchaba aikhoibu maithiba piba khak ngamna. Nakhoisu namit makna yengu. Aikhoina changyeng numitta maithi khibadagi mathangda mai paknanaba haiduna aigi lanmising asina mahi aurairiba mayam ase asumna makhoi fana kuina yamna kupna wari sanaraba matungda harau harau halakle soidana mai paklagani nakhoigi mateng soidana pangbiragani khanduna ningthaurelgi athang matung inna yaimaga wangambaga thabakki thauda puminaduna akhang khangda tanarami yaimana Inawi bungodi yamna sathiba malaga kaino othokna ingkreda wangamba noklaga yambana pukphamanbasida nanaudi lamhenbaga ngamjare sa sandi hana waine kona nushine aikhoi taibang miyoibadi hana nushine kona waine maduni se aina khwaidagi girise hana munna khangnaraga tinabana hena phabra khanjai nanaudi lande ado majaibe maga sukhara wari sanaudana Thamoi masa khangnanaba noyeni di waga sungang ngangnade khara wari sanauko wangamba macha ibe mapalakpaduda tumin laikre hoimai amata haikhidre yaimana amu kaidore haujikta no amaga tumin laikresina wangambana wa thaidore iyamba thambal yayoi bisibu karide sijinage lei haibabudi tai magi kanabasibu ngasi phawbada karide sijinakrabage Yamna matik magul leiba posaknida pakna sijinabaga ngambanade magi mayaiduna hinmankhibana thambalgi mawongni machuna amuba aina konungda ahanba lakpa kuidringai amukti sijinakre akanba lanfam amada madudagi sijinadri yayoibise mana khwaidagi saubase mabo aranba lambida sijinaba oidaba ngangba huralanagi lambida mabu sijinabase yamna sawi hai magi asengma mapu leite adubu madi achumba tawba migi manakta oirabadi kuina sangna legali hai ahal laman singna arana ahui tawba yade oidaba ngangba yade adagi fataba thabak tawba yade hairisibu lan tawraga mi hatpasina kamdawba aduga yade hairisibu thambal yayoibina kari sathiba thabaka tawge haidi awa ana bibugumba yawbra yamba lan tawba haibase hauna san adu oiragasu yamna maram chadaba lan haibadi mabuk yamna phatmandabagi natraga kala khambanba hinmanbadagi maram suklai leitana lan tawrabadi thambal yayoibina mateng pangbide mai leithoktuna chatki hai aduga landaba oiragadi lanmi amata yawdrabasu mahaki mangal khaktana pumnamak maithiba pi hai as khwaidagi akiba ma hairagadi mabu sijinaraga oidaba ngangba phattaba thabak tawba miyoi adudine thambal yayoibina khangba ngamlaktaba mikupta leibak miyam tananaba makhoina tawriba huralanagi thabaksingdo koilaw lawi hairi ahal singna sumaina takpiram masana thengnarakpa ngaktani hai ahal singna haibada yam sathijani ne adude asumna namit kharani haukhre nongma ayuk anganba amani ikang khangaudana ningthaurelgi konung adu irang langna rami lanmi sing adu khoiren masa paibugumna koichen chenare konungda laiba nupi angang sing adusu ipa pakhali kari tawba yawrabagi haiduna hangbada khangle awang maikaigi hingchaba ningthauna lanmi mayam puduna ningthaurelgi konung tamna akanba mawongda landarakle haibasi khanglami yaimana iningthau aikhoisu aikhoigi angamba mawongda thaurang pumba loijare ningthaurel matha sana hera makhoisu onthokna usitkidreda asuk yamna pangdaba huranbagi lan khutawni asuk yamna chakhuttaba lan khutaw iningthau makhoina yamna khumang chawsina changselakliba asidi numit kharanigi mamangdagi hauna makhoigi lan mising khaji thajilaga lan tawba mandana icham chamna chatpa saraga changlakpa oiramni wangambana iningthau makhoigi wakhalona sidi maikai khudingi koisilaga nampu hapuda namja namtheknagi sini hoi aidi yamna angang oi ithak thongba mayam ama leiri adubu aina khangjabagi matung inna thang tengi matangda minam chaba haibasidi kaidonungdu so phaba oigande makhoidi achumba asengba haibasina makokta adum legali ningthaurelna chummi madumakni kari no ataya mu yengsinaba yaimaga wangambagado
Maikai prap chatnabada yaimabу ꯂꯩꯍꯥꯎꯅ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯄꯥꯈꯠꯂꯞ ꯇꯧꯅ ꯇꯌꯥꯏꯃ ꯈꯨꯌꯨꯝꯃꯥꯕꯨ ꯊꯃꯣꯏꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯕꯤꯌꯨꯀꯣ ꯃꯥꯏ ꯄꯥꯛꯅꯅꯕ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯧꯀꯣ ꯌꯥꯏꯃ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯕꯒꯨꯝ ꯇꯧꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯍꯥꯎꯁꯦ ꯎꯗꯦ ꯍꯥꯏꯗꯅ ꯈꯜꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ ꯋꯥꯈꯜ ꯈꯔ ꯂꯩꯇꯥꯔꯦꯗꯅ ꯂꯩꯍꯥꯎ ꯄꯦꯔꯤ ꯇꯧꯔꯒ ꯌꯥꯔꯦ ꯅꯣꯛꯀꯅꯨ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯑꯃꯠꯇ ꯁꯨꯗ꯭ꯔꯦ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯁ ꯁꯦꯁꯦ ꯀꯦꯝ ꯈꯜꯂꯨꯅꯨ ꯑꯩ ꯊꯕꯛ ꯑꯇꯩ ꯈꯔ ꯑꯝꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯁꯣꯝꯗꯅ ꯑꯃꯨꯛ ꯋꯥꯉꯝꯕꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯇꯞꯂꯤ ꯋꯥꯉꯝꯕ ꯁꯥꯍꯨꯝ ꯑꯃ ꯐꯪꯉꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯄꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯅꯤꯡꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯉꯝꯕꯅ ꯑꯣꯏꯅ ꯍꯪꯂꯛꯏ ꯃꯖꯥ ꯏꯕꯦꯝꯃ ꯀꯔꯤ ꯂꯥꯏꯖꯂꯦꯝꯕꯤ ꯇꯞꯅ ꯏꯀꯥꯏꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯈꯨꯗꯛꯇ ꯂꯥꯛꯄ ꯂꯥꯟꯖꯥꯎꯅꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯕꯤꯌꯨꯀꯣ ꯁꯨꯝ ꯁꯤꯈꯛ ꯍꯥꯏꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤ ꯇꯨꯃꯤꯟꯅ ꯅꯣꯟꯊꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯍꯦꯟꯕ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯦ ꯍꯥꯏꯅꯤꯡꯕꯗꯤ ꯀꯌꯥ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯈꯥ ꯇꯥꯔꯝꯗ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯅ ꯈꯟꯖꯩ ꯍꯥꯏꯅꯤꯡꯕꯗꯤ ꯂꯤꯁꯤꯡꯅꯤ ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯑꯁꯤꯅꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯏꯀꯥꯏꯕ ꯅꯪꯒꯗ꯭ꯔꯥ ꯃꯍꯥꯛꯅ ꯇꯥꯅꯤꯡꯉꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯂꯩꯍꯥꯎꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯀꯣ ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯏꯀꯥꯏꯕ ꯅꯪꯉꯅꯤ ꯐꯔꯦ ꯅꯪꯉꯁꯅꯨ ꯑꯩꯅ ꯃꯥꯕꯨ ꯍꯩꯅꯗꯕ ꯐꯥꯎꯈꯤꯕ ꯑꯗꯨꯅ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯒꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯡꯃꯨ ꯃꯨꯔꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦ ꯐꯝꯇꯣꯜ ꯑꯋꯥꯡꯕꯗꯅ ꯅꯤꯡꯊꯧꯔꯦꯜ ꯋꯥꯉꯝꯕꯅ ꯃꯌꯥꯏꯗ ꯌꯥꯏꯃ ꯑꯃꯗꯤ ꯋꯥꯉꯝꯕꯅ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯆꯪꯂꯛꯂꯤꯕ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅꯕꯨ ꯌꯦꯡꯗꯨꯅ ꯂꯩ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯏ ꯅꯤꯡꯊꯧꯔꯦꯜ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯜꯂꯒ ꯆꯦꯟꯗꯦ ꯍꯥꯏꯖꯔꯤꯕ ꯅꯍꯥꯟꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯕꯥꯇꯣꯟ ꯇꯧꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯏꯀꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯝ ꯍꯜꯂꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯎꯔꯦꯗꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯄꯨꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯁꯦ ꯅꯤꯡꯊꯧꯔꯦꯜꯅ ꯂꯥꯟ ꯇꯧꯕꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯃꯠꯇꯁꯨ ꯌꯥꯎꯗ꯭ꯔꯦꯗꯅ ꯏꯇꯥꯎꯗꯤ ꯀꯔꯤꯅꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯍꯧꯔꯒ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯅꯠꯇꯦ ꯁꯤꯕꯨ ꯍꯧꯅꯕ꯭ꯔꯅꯦ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯅꯣꯛꯂꯒ ꯂꯥꯟꯒꯤꯗꯃꯛ ꯀꯔꯤꯝꯇ ꯁꯤꯟ ꯂꯥꯡꯕ ꯇꯧꯕꯤꯍꯧꯗ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯆꯪꯖꯔꯛꯂꯨꯗꯅ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯉꯥꯏꯍꯥꯛꯇꯤ ꯉꯥꯏꯈꯣꯀꯣ ꯃꯈꯧ ꯄꯨꯡꯅ ꯉꯥꯡꯈꯤꯁꯅꯨ ꯑꯁꯨꯝꯅ ꯌꯥꯏꯃꯒ ꯋꯥꯉꯝꯕꯒꯅ ꯀꯔꯤꯅꯣ ꯂꯥꯂꯣꯡ ꯈꯔ ꯌꯥꯠꯂꯝꯃꯤ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯃꯇꯣꯝꯗ ꯋꯥꯖꯥꯎ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯔꯦꯜ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤ ꯇꯧꯗ꯭ꯔꯕꯁꯨ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯅꯪꯅ ꯌꯥꯔꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯟꯈꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯂꯩꯁꯤ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯌꯨ ꯇꯥꯁꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯅꯪꯒꯤ ꯅꯅꯥꯏ ꯉꯔꯥꯡꯒꯤ ꯉꯥꯈꯥ ꯄꯦꯇꯋꯥ ꯋꯥꯉꯝꯕ ꯍꯥꯏꯕꯁꯤꯒ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯟ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯔꯥꯎꯅ ꯌꯥꯅꯕ ꯄꯨꯔꯛꯄ ꯍꯥꯏꯕꯗꯣ ꯃꯗꯨꯗ ꯂꯩꯔꯦ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯂꯥꯟ ꯇꯧꯒꯦ ꯁꯤꯅꯤꯅꯦ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯃꯥꯅꯤ ꯑꯀꯟꯕ ꯂꯥꯟ ꯇꯧꯒꯅꯤ ꯉꯁꯤꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯅ ꯍꯣꯏ ꯊꯝꯕꯥꯜ ꯑꯃꯨꯕꯤ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨꯕꯨꯗꯤ ꯃꯥꯒꯤ ꯃꯄꯨ ꯑꯁꯦꯡꯕ ꯂꯩꯇꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯋꯥꯉꯝꯕꯗꯤ ꯅꯤꯔꯒ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕ ꯌꯥꯕ ꯄꯣꯠꯁꯛꯁꯨ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯃꯥꯕꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯛ ꯑꯃꯒꯨꯝꯅ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯅꯤꯔꯤꯕꯗꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯍꯦꯛ ꯑꯄꯣꯛꯄꯤꯕꯨ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯇꯥꯍꯟ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯕ ꯃꯔꯤ ꯃꯇꯥ ꯃꯁꯛ ꯈꯪꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥꯟ ꯃꯥꯕꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯣ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯇꯧꯕꯤꯃꯜ ꯃꯁꯛ ꯈꯪꯗꯕ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯅ ꯅꯣꯛꯂꯒ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯅꯤꯡꯊꯧꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ マイꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯗꯅ ꯃꯌꯥꯝꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯅꯔꯤꯕ ꯑꯁꯤꯒ ꯉꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯗꯀꯣ ꯋꯥꯉꯝꯕꯒꯤ ꯑꯄꯣꯛꯄ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯑꯅꯤꯕꯨ ꯐꯝꯇꯣꯜ ꯇꯥꯍꯟꯈꯤꯕꯗꯤ ꯅꯤꯡꯊꯧꯔꯦꯜ ꯑꯩꯍꯥꯛꯅꯅꯤ
ꯋꯥꯉꯝꯕꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅ ꯅꯠꯇꯦ꯫ ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤꯅ ꯅꯤꯡꯊꯧꯔꯦꯜ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯁꯤꯠꯇꯕ ꯋꯥ ꯉꯥꯡꯉꯒ ꯑꯩ ꯏꯁꯥꯃꯛꯅ ꯇꯥꯖꯍꯧꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯗꯤ ꯌꯥꯔꯕꯅꯤ, ꯑꯗꯨꯕꯨ ꯋꯥꯉꯝꯕꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯃꯗꯨ ꯐꯥꯎꯕꯗꯤ ꯇꯧꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯔꯥꯜꯅꯤ ꯈꯪꯖꯗꯅ ꯃꯤꯆꯪ ꯈꯣꯝꯕꯁꯨ ꯁꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯄꯨꯊꯣꯔꯛꯎ ꯂꯩꯃ ꯅꯤꯡꯊꯧ ꯑꯅꯤꯃꯛ, ꯅꯈꯣꯏꯕꯨ ꯃꯈꯣꯏꯅ ꯅꯦꯛꯂꯕꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯂꯝꯒꯅꯤ꯫ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯃꯆꯨꯝ ꯂꯨꯄꯥ ꯃꯆꯨꯝ ꯊꯛꯇꯨꯅ ꯋꯥꯁꯛꯅꯒꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯆꯨꯝꯕ꯭ꯔꯥ, ꯃꯈꯣꯏꯅ ꯍꯥꯏꯕꯗꯨꯅ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯪꯊꯣꯛꯅꯁꯤ, ꯑꯗꯨꯒ ꯂꯥꯟꯗꯨꯗꯤ ꯀꯣꯟꯅ ꯇꯧꯁꯤ꯫ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯅ ꯅꯣꯛꯂꯒ, ꯏꯇꯥꯎꯒꯤ ꯋꯥꯇꯥꯁꯤꯗꯤ ꯂꯥꯟ ꯀꯤꯕꯗꯒꯤ ꯅꯥꯊꯩꯅꯕ ꯍꯣꯠꯅꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯁꯨꯝ ꯉꯥꯡꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯊꯝꯕꯥꯜꯒꯤ ꯃꯅꯝ ꯑꯃ ꯅꯝꯂꯛꯏ꯫ ꯑꯍꯧꯕ ꯃꯈꯣꯜ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯉꯪꯗꯨꯅ ꯄꯥꯏꯊꯣꯔꯛꯄꯒꯤ ꯑꯀꯤꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯁꯤꯡ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯈꯔꯅꯗꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯊꯝꯕꯥꯜ ꯑꯃꯨꯕꯤ ꯌꯥꯏꯑꯣꯏꯕꯤꯗꯨ ꯁꯥꯎꯔꯦ ꯈꯪꯂꯦ꯫ ꯀꯔꯤ ꯇꯧꯒꯅꯤ ꯈꯜꯂꯤꯉꯩ ꯁꯠ ꯂꯥꯎꯅ ꯉꯪꯗꯨꯅ ꯄꯥꯏꯊꯣꯔꯛꯏ, ꯁꯥꯎꯅ ꯂꯥꯎꯔꯛꯏ, ꯍꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ, ꯍꯨꯔꯥꯟꯕ, ꯆꯤꯟꯊꯤꯕ, ꯆꯤꯟꯊꯤꯕꯤꯁꯥ! ꯑꯩ ꯐꯅ ꯌꯥꯝꯅꯗꯤ ꯈꯥꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯈꯥꯡꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤ ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯉꯛꯄꯅꯤ ꯊꯝꯕꯥꯜ ꯑꯃꯨꯕꯤ ꯌꯥꯏꯑꯣꯏꯕꯤꯒꯤ ꯃꯒꯨꯟ꯫ ꯃꯍꯥꯛꯅ ꯉꯥꯡꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯌꯥꯝꯈ꯭ꯔꯕ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯅꯥꯀꯣꯡꯗ ꯂꯣꯏꯅꯃꯛ ꯁꯤꯟ ꯊꯨꯡꯅ ꯇꯥꯔꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯂꯩꯅꯝꯁꯨ ꯅꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯒꯤ ꯃꯁꯛꯄꯨ ꯌꯦꯡꯅꯤꯡꯃꯟꯕꯒꯤ ꯑꯃꯗꯤ ꯀꯣꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯦ ꯈꯟꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯣꯡꯂꯩ ꯊꯨꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯉꯥꯡꯂꯛꯄ ꯈꯛꯇ ꯅꯠꯇꯦ, ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯌꯥꯏꯅ ꯐꯥꯖꯤꯟꯈꯤꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯊꯤꯡꯕ ꯑꯣꯠꯄ ꯑꯃꯠꯇ ꯇꯧꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯗꯨ ꯈꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯅ ꯃꯈꯥ ꯇꯥꯅ ꯂꯥꯎꯔꯛꯏ, ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯅ ꯈꯪꯅ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯕꯅꯤ꯫ ꯍꯩ ꯏꯁꯤꯡ ꯆꯥꯏꯕꯤ ꯍꯥꯏꯕꯤ ꯍꯨꯔꯥꯟꯕꯤ, ꯂꯩꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ! ꯅꯪꯅ ꯂꯥꯟꯃꯤ ꯃꯔꯛꯇ ꯂꯣꯟꯅ ꯂꯥꯛꯏꯕꯗꯣ ꯀꯥꯟꯅꯔꯣꯏ, ꯊꯣꯛꯂꯛꯎ꯫ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯋꯥꯉꯝꯕꯒꯤ ꯑꯄꯣꯛꯄꯤꯕꯨꯁꯨ ꯅꯪꯅ ꯑꯩꯒꯤ ꯊꯝꯕꯥꯜ ꯂꯩꯅ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯅꯪꯒꯤ ꯑꯔꯥꯟꯕ ꯊꯕꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟꯅꯕ ꯑꯩꯕꯨꯁꯨ ꯅꯪꯅ ꯑꯃꯨꯛ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯕ꯫ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯕ ꯂꯥꯟ ꯑꯁꯤ ꯅꯪꯅ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯀꯥꯏꯍꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯩ ꯍꯨꯔꯥꯟꯕꯤ, ꯂꯩꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤ! ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕꯤꯒꯗꯕ ꯅꯠꯇꯦꯅꯦ, ꯇꯨꯀꯠꯆꯩ! ꯏꯁ, ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏ, ꯅꯪꯗꯤ ꯈꯪꯗ꯭ꯔꯦꯗꯣ, ꯅꯪꯒꯤ ꯐꯝꯅꯥꯏꯕ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯑꯁꯤꯅ ꯑꯔꯣꯟ ꯑꯊꯨꯞ ꯌꯦꯡꯊꯣꯛꯂꯒ ꯑꯩꯕꯨ ꯍꯨꯔꯥꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯆꯠ ꯑꯗꯨꯅꯅꯤ ꯋꯥꯉꯝꯕꯅ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯤꯕꯗꯣ꯫ ꯍꯦꯔꯥ, ꯑꯗꯨꯛ ꯌꯥꯝꯅ ꯅꯥꯄꯜ ꯀꯥꯕ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ, ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤꯅ ꯑꯃꯨꯛꯇꯪ ꯎꯔꯨ ꯎꯔꯨ ꯎꯪꯕꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯈꯛꯇꯅꯤ ꯁꯤꯠꯈꯤꯕ꯫ ꯃꯌꯥꯝꯅ ꯃꯤꯠ ꯃꯥꯏ ꯄꯥꯡꯂꯛꯄꯗꯗꯤ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯈꯔ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇꯁꯨ ꯃꯤꯑꯣꯏ ꯈꯔꯁꯨ ꯄꯨꯗ꯭ꯔꯨꯞ ꯄꯨꯗ꯭ꯔꯨꯞ ꯇꯨꯈꯤꯕ ꯎꯏ꯫ ꯋꯥꯉꯝꯕ ꯑꯃꯗꯤ ꯌꯥꯏꯃꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯗꯨꯗꯗꯤ ꯎꯔꯦ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ, ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯊꯣꯏꯔꯦꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯑꯄꯣꯛꯄ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯅ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯋꯥꯉꯝꯕ ꯑꯄꯣꯛꯄ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯩꯕ ꯑꯗꯨꯗꯗꯤ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯤ ꯄꯥꯈꯠꯅ, ꯕꯥꯕꯥ, ꯕꯥꯕꯥ! ꯊꯣꯏꯔꯦꯝꯕ, ꯂꯩꯃ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯐꯝꯅꯥꯏꯕ ꯑꯍꯜ ꯑꯗꯨꯗꯤ ꯊꯋꯥꯏ ꯊꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛ ꯁꯣꯔ ꯑꯗꯨ ꯃꯇꯠ ꯃꯇꯠ ꯍꯣꯜꯂꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯏꯄꯥꯗꯤ ꯇꯁꯦꯡꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ꯫ ꯏꯆꯥꯒꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯗꯤ ꯏꯆꯥꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯗ ꯏꯄꯥ ꯄꯨꯡꯄꯦꯟ ꯄꯦꯟ, ꯁꯤꯔꯕꯁꯨ ꯌꯥꯏ꯫ ꯏꯄꯥꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯁꯤꯡꯗꯣ ꯏꯆꯥꯕꯨ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯏꯆꯥꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯈꯣꯌꯨꯝ ꯃꯥꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯣ, ꯅꯪꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯕꯨꯁꯨ ꯑꯩꯅ ꯈꯟꯕ ꯉꯝꯍꯧꯗ꯭ꯔꯕ? ꯑꯩꯁꯦ ꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗ꯫ ꯋꯥꯉꯝꯕ ꯄꯥꯈꯠꯅ, ꯕꯥꯕꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯣꯛꯂꯕ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯄꯨ ꯂꯥꯌꯦꯡꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯝꯕꯥꯜ ꯌꯥꯏꯑꯣꯏꯕꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫
ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯁꯨ ꯁꯤꯔꯦ, ꯂꯥꯟꯃꯤ ꯃꯀꯣꯛ ꯈꯔꯁꯨ ꯁꯤꯔꯦ꯫ ꯑꯗꯨꯅꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯂꯩꯕꯅ ꯑꯋꯥꯡ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯒꯤ ꯃꯐꯝꯗ ꯃꯈꯣꯏ ꯃꯥꯏꯊꯤꯔꯦ, ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯂꯩꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯔꯦꯜ ꯋꯥꯉꯝꯕꯗ, ꯋꯥꯉꯝꯕ, ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃ ꯂꯩ꯫ ꯃꯌꯥꯝꯅꯗꯤ ꯅꯪꯕꯨ ꯉꯥꯎꯁꯤꯟꯅꯩ, ꯂꯥꯡꯊꯣꯛꯄ ꯉꯥꯎꯊꯣꯛꯄꯗ ꯂꯥꯏꯅꯤꯡ ꯑꯣꯏꯗꯨꯅ ꯂꯩ, ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯅꯣꯡꯃꯇ ꯎꯗꯦ ꯍꯥꯏ꯫ ꯑꯗꯨꯒ ꯅꯪꯅ ꯍꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯃꯤ? ꯑꯩ ꯃꯨꯟꯅ ꯈꯪꯏ, ꯅꯪꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯤꯖꯤꯟꯅꯕꯗꯤ ꯅꯠꯇꯦ, ꯃꯔꯝꯗꯤ ꯕꯨꯠ ꯄ꯭ꯔꯦꯠꯅ ꯃꯇꯦꯡ ꯄꯥꯡꯂꯕꯁꯨ ꯃꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯅꯗꯤ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯦ꯫ ꯏꯅꯤꯡꯊꯧ, ꯃꯇꯝ ꯀꯨꯏꯅ ꯄꯨꯝꯅꯃꯛ ꯃꯐꯝꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯃ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯗꯣ ꯃꯍꯩ ꯌꯥꯝꯅ ꯍꯩ, ꯑꯀꯟꯕ ꯌꯥꯏ ꯀꯌా ꯑꯃꯁꯨ ꯄꯥꯏ꯫ ꯏꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯂꯤꯛ ꯑꯁꯤꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯌꯥꯏ ꯄꯨꯝꯅꯃꯛ ꯍꯥꯞꯇꯨꯅ ꯃꯆꯥ ꯑꯩꯕꯨ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛꯇꯒꯤ ꯏꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯕꯒꯨꯝꯅ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨ ꯀꯟ ꯊꯧꯈ꯭ꯔꯕ ꯋꯥꯉꯝꯕꯗꯣ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯄꯥꯜꯅ ꯑꯣꯏꯕ ꯇꯥꯏ꯫ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯉꯥꯡꯅꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯏꯃꯥꯅ ꯄꯤꯕꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯝꯗ ꯑꯩꯕꯨ ꯍꯥꯠꯅꯅꯕ ꯍꯥꯏꯕ ꯇꯥꯕꯗꯒꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯒꯤ ꯃꯇꯝꯗꯒꯤ ꯍꯧꯅ ꯄꯨꯝꯅꯃꯛꯅ ꯏꯁꯤꯁꯤꯅ ꯇꯨꯝꯈ꯭ꯔꯕ ꯃꯇꯝ, ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡꯗ ꯎꯃꯪꯗ ꯆꯠꯂꯒ ꯏꯇꯣꯝꯇ ꯃꯍꯩ ꯄꯨꯝꯅꯃꯛ ꯇꯝꯖꯔꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯑꯩꯅ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯎꯕ ꯃꯇꯝꯗꯅ ꯁꯛꯂꯣꯟ ꯑꯃ ꯂꯧꯗꯨꯅ ꯑꯩꯅ ꯇꯨꯃꯤꯟꯅ ꯃꯍꯩ ꯇꯝꯖꯔꯛꯈꯤꯕꯅꯤ ꯅꯤꯡꯊꯧ꯫ ꯋꯥꯉꯝꯕꯒꯤ ꯄꯥꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧꯔꯦꯜ ꯋꯥꯡꯊꯣꯏꯅ ꯄꯦꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯆꯤꯡꯅꯔꯨꯔꯅꯨ꯫ ꯑꯋꯥꯡ ꯃꯥꯏꯀꯩꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯣ꯫ ꯌꯥꯏꯃ, ꯅꯪꯁꯨ ꯂꯥꯎ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯃꯤꯟꯅꯔꯛꯄꯅꯤ꯫ ꯅꯪꯒꯤꯁꯨ ꯂꯩꯕꯥꯛ ꯈꯔ ꯄꯤꯒꯅꯤ, ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯣ꯫ ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯄꯦꯜꯂꯦ, ꯑꯩ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯏꯆꯥꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯅꯕ ꯋꯥ ꯈꯟꯅꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯔꯦꯜꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯊꯧꯅꯥ ꯂꯩꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯁꯤꯁꯨ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯗꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯁꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯥꯏ ꯍꯥꯏꯀꯣ? ꯆꯨꯝꯃꯤ, ꯑꯩꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯗꯅ ꯏꯇꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯃꯥꯅ ꯌꯦꯛꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄ ꯑꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯐꯣꯡꯗꯣꯛꯂꯨꯕ ꯂꯩꯇ꯭ꯔꯦ, ꯐꯣꯡꯗꯣꯛꯄꯒꯤ ꯄꯥꯡꯒꯜꯁꯨ ꯌꯥꯎꯗ꯭ꯔꯦ, ꯋꯥꯈꯜ ꯈꯛꯇꯃꯛ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯅꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯈꯪꯉꯔꯣꯏꯀꯣ? ꯃꯥꯅ ꯈꯪꯂꯤꯕꯗꯤ ꯑꯩꯅ ꯃꯥꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯕꯁꯦ ꯁꯤ ꯈꯛꯇꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯥꯗꯤ ꯇꯥꯔꯔꯣꯏ, ꯈꯪꯁꯨ ꯈꯪꯉꯔꯣꯏꯀꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯍꯦꯛ ꯍꯦꯛ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ? ꯂꯣꯏꯅ ꯇꯥꯏ, ꯂꯣꯏꯅ ꯈꯪꯏ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯍꯦꯛꯇꯣꯛꯄ ꯍꯥꯏꯕꯁꯦ ꯑꯐꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩ ꯌꯥꯊꯪ ꯏꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯆꯥꯅ ꯂꯦꯞꯄꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯀꯞꯄꯒ ꯇꯣꯛꯈ꯭ꯔꯦ꯫ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯋꯥꯉꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯋꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯊꯣꯛꯇꯦ꯫ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩꯅ ꯃꯥꯒꯤ ꯋꯥꯈꯜ ꯈꯟꯃꯟꯗꯅ ꯃꯤꯠꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯔꯤꯖꯥꯠꯂꯣ? ꯃꯪꯉꯣꯏꯒꯅꯤ, ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯍꯣ ꯇꯥꯏꯕꯪꯅꯦ, ꯇꯥꯏꯕꯪ, ꯃꯪꯅꯗꯤ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯏꯀꯥꯏꯅ ꯇꯞꯅ, ꯑꯩꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ, ꯋꯥꯁꯛ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ? ꯏꯃꯥꯒꯤ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯋꯥꯁꯛ ꯍꯥꯏꯕꯕꯨ ꯃꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯌꯨꯝ ꯃꯥꯅ ꯎꯕꯤꯔꯤ꯫ ꯑꯩꯅ ꯑꯩꯒꯤ ꯋꯥꯁꯛ ꯉꯥꯛꯄꯗ ꯁꯣꯝꯗ ꯂꯩꯔꯥꯡ ꯑꯃꯒꯤ ꯄꯥꯞ ꯑꯃ ꯑꯃꯨꯛ ꯄꯨꯕ ꯇꯥꯔꯦ꯫ ꯃꯗꯨꯃꯗꯤ ꯑꯩ ꯄꯥꯝꯗ꯭ꯔꯕ꯫ ꯂꯥꯏꯖꯂꯦꯝꯕꯤ ꯇꯨꯃꯤꯟ ꯂꯩ, ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯋꯥꯉꯝꯕꯅ, ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯔꯤꯃꯠꯇ ꯈꯨꯝꯗ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣꯕ? ꯅꯠꯇꯦ, ꯑꯩꯁꯤꯕꯨ ꯂꯩꯃ ꯌꯥꯎꯗꯕ ꯅꯥꯃ ꯇꯥꯕ ꯅꯤꯡꯊꯧꯀꯥꯏꯗꯣ ꯑꯣꯏꯍꯟꯅꯤꯡꯉꯤꯔꯕ? ꯂꯥꯏꯖꯂꯦꯝꯕꯤꯅ, ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯦ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯏꯀꯥꯏꯖꯕ ꯑꯃꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯇꯧꯁꯤꯡ ꯀꯌꯥ ꯑꯗꯨꯕꯨ ꯎꯔꯨꯕ ꯃꯇꯝꯗ
ꯅꯤꯡꯊꯧ ꯋꯥꯉꯝꯕꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯦ꯫ ꯇꯨꯃꯤꯟꯅ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯩ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯇꯣꯝꯄꯣꯛꯁꯨ ꯂꯥꯏꯌꯦꯡꯗꯨꯅ ꯐꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ ꯋꯥꯉꯝꯕꯗ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈ꯭ꯔꯦ꯫ ꯌꯥꯏꯃꯒ ꯂꯩꯍꯥꯎꯒ ꯑꯃꯗꯤ ꯋꯥꯉꯝꯕꯒ ꯃꯖꯥ ꯏꯕꯦꯝꯃ ꯂꯥꯏꯖꯂꯦꯝꯕꯤꯒ ꯅꯤꯡꯊꯧꯔꯦꯜꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫